Pauze di jumpa poi pamaruai pa pau kharap de tokjari. Kunthakani thoi suba drivers degi thoram pang thokre. Driver sing phubi ba ransom ki phaba amati punji phawba mangan biki ba asi matungda tawbigano union. All Manipur Road Transport Drivers and Motor Workers Union na sinduna kunthakani thoi suba drivers degi thoram pang thokre. MG Avenue de liba union ki office ta pang thokhe ba thoram da union ki president Sairem Manglem union ki thawbu basing union ki driver amadi Leikhidre driver sing ki imung manung ki mioi sing na saruk yaduna Leikhidre driver sing da leikatuna ikai khumna ba utke minute ani tumina leptuna thawni khe union ki general secretary Maimom Anilna aikibada kumja lising amaga sapan marfu darat dagi auduna union asina sinduna drivers de thoram asi pangthokna lakle National Highway anida drivers sing lamdam masik nongda sangdraba yadraba potlamsing pusilaknaba honaba da thengnari ba awaba sing drivers sing da phobi ba amade ransom ki phaba amade punchi phawpa mangan biki ba ase matungda dawbidana ba union asina haijaduna lakle drivers sing kana amata yengnaba nate miyam gi mateng pangnabane COVID-19 laichat manung asida su drivers sing na nongmada sangdaba yadraba potlamsing drivers sing punung CBU National Highway da gari chatpada apan ba athing pa bibidana Ningtamna Chanan Biu Ainasu Miam da Apple Tauke. Nagalambarom da Republic Day Numit da Attack Tonaba Sem Saramba UNLF ki Kedar Amafare Amanthongda. Laglipa January Kuntarukta Pangthokadurba Republic Day Mangoinana Manipur Police na Mafam Kada Section Tawang Lokot pa Hokre. Section Tawang Lokot pa ki Sarukama Oina Bisnopur District Police da Attack Tonaba Honarambani Aiba Aina Thingrabat Lalhaulub UNLF ki Kedar Amagaluinana Kulai ke amrom Bisnopur District ki police ki commando ki kangbu amana phakat pangam khre ngarang nung tilpung bari minute kunthrarom taba matamda ngakchuk pokpi area da kunma panchuba Assam Rifles amade Bisnopur police ki apunba khutpu amana thi bohumba ki thabak chathabada mioi amana polythene bag amaga kona phawraga mioi amana mafam aduda ki nathokuna sen khre aire police na phawraba mioi adudi Imphal East District ki wangkhai ning tempokri mapandagi khundongbam lamjingba sahini phu KS Brojendro Kawi Aire. Police na Paraba Lamjing Bana Pangdor Pagi Matung Inna Mag UNLF ki self-styled measure Nongdon ki Makhata Tabak Tawbani Aire. Makhata na polythene bag adu check Tawbada attack Tawbada Sinna ba Yamna ba Khusukulai kaya Yoram ba Thengnake. Barakasida qualify Oidaba Oza Ablakpada Desamna Yabangam Loy. DMK University ki constituent college sing that Ladiba existing teachers sing asidagi UGC gi criteria suba qualified oiba oza sing tamang university asigi faculty oina khangat pinaba lenga ki pungning sing siladuna qualified oidaba oza sing hablak pada desam na yabak ngamloi quality de compromise doroi Democratic Students Alliance of Manipur desam gi secretary education and academic affairs na thador paserol sida DM University ki administration da sarang na bathok liba asilengak na atupa matam da loichenduna mahiroi sing balaik tamba phangan binaba lenga ki puning sing sile University asigi tangdang bo oza sing athubada api duna mahiroi sing bo maning makhatam da laik tamba phangana na bo khona piyo DM University ki constituent college sing da lairiba existing teachers sing ki matang da lengak na UGC ki criteria da jumpam oiba white paper amatha asigi taranipan phawbagi manung da miyam da khangan biyo UGC ki criteria suraba existing faculty amadi nauna recruit tawrakadoriba faculty sing asi offer from piba madam da chapman hapa matam da piduna mina su yapa line su yapa mongda lenga da sinbio hanagi existing faculty sing ki service su protest tawbiu ainasu desang ge role asida makhatare adop pau amadana Lupa Crore kunthamari henbagi Nisagi Potlamsing Mei thakhre drug ki case ta Chennba Personal kudimak thakhre Louthokkani Biren drug ki case ta Chennba police person kudimak thakhre Louthokkani suspend tawroi ainas minister Amangthongda Biren Chief Minister Nongthomba Biren sing na phangdokre ngasi bungdongbam singmang da drug case da trial chathariba amasung conviction piraba thokdok sing mari ainana police ki man khana da leiba tongan ba Nisagi Potlamsing court gi aya ba lawra kamai thakiba adu da saruk yara duna wa phamasi CM na phangdokibane Chief Minister na makha taraduna sahi kayagi mamang dagi Nisagi mayuk leptuna lakhe laibak phabada ki Chief Minister ki post asi pairak paga English ani taraga nipan gi jun gi tang kun ga taruk International Anti-Drugs Day ki numit state asida nisa Leikhidre lamdam am ohelasi aiba wakhalon da war on drugs hawdokhe ngasi di legang asida war on drugs ki maramda society asigi miyamna khanna nei na hawrakle
masi yamna phaba amadi mission asi mai pakpa horabane lengak na changchili war on drugs ki campaign asida wai ama ani khak soiba yorokpada khudong chaba lawigano drug ki karbada chenaba mioi sing police personnel sing oirabasu thabak te ki termination tawgane suspend tawraga tokloi aiba wafamsu mayek singna thamkhe nisa bada ai ge mina tawraga khangsinadaba tumina laithokpa aduga mina tawragana yade haiba wakhalot adu leiraga di thokpirakano lengak asina nisa thingnaba thabakta puksan singna tawjage nisa thingbaki maramda mamut tana khanglaga sarkar asik punna minase ngasi di lengak asin hiram kaya da aran bato bising ki matakta ain gi oiba thabak lokhalle drug ki case ta chena ba mioi kya athuba matam gi manungda conviction pikre drug case ta chena ba mioi sing athuba matam da dhanti pina pa fast track court NDNPS link katuna society ase nisa lai tabalamdam am oina ba honari aike lengak asida lamdam asida gi Nisagi Potlamsing marubhung nam muthat kinaba singdalam acre lisik ama sanga rom da thaba popi pambi mahan khre loina sanfam asida sinfam asida leiramba mioi kya atopa sinfam na mohot chilan khre masi sarkar asina puksel sengna drug thingna ba khona bagi mahine maraga sida yamna nungaitaba thodok amada accident da Nupimacha ani Leikhidre ngasi numit jungba matung pung 12 makhai tabada singjamai police ki manung Chennba Lambigi kwa kaithil traffic point manakta water tanker amen 02B 8495 na daiwa number yaudriba amadu thomjin bada Nupimacha ani Leikhidre Nupimacha adudi jumlembam Silbia sahi kungani thoi apokpa Brajamani singjamai songtham lekai dagini amana Thogdam singlembi sahi taragani pan apokpa Nilasandra kwa langtai bung dagine Thogdok asi tanker aduna maningrom dagi lakpani daiwa aduna Kagem palirom dagi lakpada crossing aduda thomjinabada Silbia ki makok takai ki badagi Khudakta Leikhidabane Singlem bina rems da pukat pada laikanaba ngamdana Leikhidabane haksang animak rems smoke da postmortem gidam thamkhre water tanker driver police na phare atopa pau amadana WSO ge expert team COVID-19 horokpham thijilunaba Sinagi wanda thungkhre World Health Organization ki team ama COVID-19 ki aseng horokpham thijilunaba kidamak Sinagi wanda thungkhre team masina Sinagi wanda thunglaga matau karamna COVID-19 asi hariba lebak asigi wanda gi horakhebanu abedu sabsaba report lawduna madugi maram khangna bagidamak expert team aduna mafam atu thungkhebani aire expert team aduda hariba laina asigi khang airaba kaya ama team asida saruk yari aire maragasida yamna ngakma thodok amada mioi ani gi Amangthongda gi sana phare security na thiba homba gi thabak chathabada Chennai airport ta passenger ani dagi Amangthongda purmba sana Lupa Crore kayagi sana Lupa Crore kayagi phare aina agency ki pauna aire aroibada content sing asigi maru iba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yangbiri problem ko thagachari channel asin adom da kanarabadi subscribe to video persona subscribe to video loinana like and share to busu kawi gunu punamakpo amukan thagachari